ตมทินนามารีมาตาทกปนุป้าดูได้ยิงเลยกะกะไปสักแก่นออีบุงอ่ะยามนะยามนั่งนึกปีบังงก็ได้ไปเส้นพัมนะเต้ไอ้น่ะหังดิเสไปสักแก่นอหังบันเนยามเดด้าหลักมังอาขัดเน่ตมทินกิวาคัลดาหลักมังอาให้บะมาป้าดาอดุกยามบะไปสาโดการีทับกิปูริบันโอให้น่ะหังนิงีเลยริบันนุป้าดูน่ะอุสิตคิรอยขันบดกี้หังเดอังคัลสมดอร์เสฮุจิกิดีหันบิครฮอเรนอังคัลเนี่ยยุ่มยุ่งจังไงด้าไอ้เนี่ยหันไปสาธุปูรกลักเจรเกนังกิเสไอ้บุตรลิบหายบุตรวัคคัลโดดุมนักขลับสู้ก็ชุกไอเดเซลทบลักปนจอปีเรกหายดีหันครนุป้าดูน่ะไอ้ดีนังเสอิจากุมนักขลุบนี่นังดีเจลเลยรูปดกี้ยามน่ะหงลำเดตมทินที่มีมาคัลกายเทงในรักและบันนี่นะมีคุดิ้งมากิมกุนจับจ้าในขังอีตมทินนันุปาดูพูเกตวีมาม่าน่ะมาฮักพุทเทมจิลีมาม่าเกปีรังดูอุบกะสาวบุดูพัฒนาบ่หดในนุปาดูดินนกและนกเลยก็เจ็ดขีตมทินกิสักพัมดูฮานาดกี้ยามน่ะหงเลฮานาดกี้มาซานันบุษยามน่ะเฮเลมันเนี่ยอันนี้ดูตมทินสิไปสับไปรำเดนี่ให้บักขังอีมาคุยอันนี้น่ะเกสินน่ะดูน่ะตมทินกิมานักแต่จังสินดูน่ะมาฮักกิปัมบอมดานามมาไปมันเนี่ยอาหันน่ะหลักไปดังไงดีฮันน่ะสาวริไกกิโนนั่งหลักอันนี้ให้ได้ดีฮันน่ะให้เราอยากจ่อไอ้คุยดีนั่งหลักอันนี้ข้างดับอันนี้นะนั่งนั่นเลยก็ได้บักกาสูอามาแต่เสียงตัวเขาเจกาอันนี้เนี่ยห่างดูนั่นเลยดิบเสอดูดาคาเรดีหมดปะมันเนี่ยอตัวมีน่ะยานี่เจไอ้คุยอันนี้นะอดุมลุยสิลกลุยริไกโนมาคุยอันนี้ดูสมเสร็จอามาไปเด็กกาอันนี้ดูลอยชินบะจังคีเสกเคยนำมาจ่าได้ยังดูนะอีบุงอ๋อดังดีอดุกยังบ่ไปสาธุดีก็ได้แต่กี่เล่าด้วยเนาะป้าอดุกิดีไอ้พันธุ์บัสินเกตมทินยุ่มดูกิมันนิงเดทุกละอีไปสาธุบัสุดาหังบันนพับระเนตรกะลิลิดาไฮบันนพับระคัลลีวัวคัลดาบัสุนหลักตาราปิรักคิบดาลารมลับสุภากัตบันเนสมัยนั้นทกันอีกครั้งระบดีลิลิดากิลารมบัสุยาบันเนบัสุดากิเซลกิมาเต็งนีบดีปามเดมาฮักที่สังกายามในเลยบันนี่นะมาตุงตารักปปุนสีดามาฮักกิมาเต็งสวยแต่ในจังลักกันอีกครั้งบันนี่นะลิลิดาโอยนักกอลตาวีลิลิเอ็งวันดาหลักมาขัดทารักิระนังหันดักนาไปสาธุมุกไอเดซิสนาเกให้เนาะนังนามันญี่ปุ่นเดเฮกฮันคิบกะไปสาเฮกดาฮาริสิกกิโนตมเทนนาไอ้นั่นนังมุมาตามาดาทวายกันคิบดาอดุดาไอ้นั่นเทบบุทีน่ะผูกมังวันดายามระเบิดเซนพัมกีคอมเพนเซชันปีกีไอ้คุยดีไปสาไปแต่บันนี้นะมิงวันดากิเซลปุชินกีอิมากิมิดลายิงบัดสูเซลเมียมจังเครอิมุงกิมารีมาตาดกีไปสาธุโบโบอิรามีเขาจุกพาวสิงลำเจไอ้สูยมโยบดังไงดีไปสาธุทบละอเมไอ้เขาจุกมาคาปาเกนังกีอคาวน์ดิเทลส์ตัวทาร์โอลิลี่โปรเจกต์ตัวดาไอ้กิคอมมิชชั่นเลียมระบดีอดุมปาสินาร์โอวัดละกันนะไอ้กิทากิตัวลบตะกี้คาราคักฮัลโหลวัดพวัตบะไอ้ขังเดปีรักจะสุยานี่ให้บะนังเกียจวบละมันมันเนี่ยไอ้งอนตะต้นโดนอะไรรีบเสไอ้เนี่ยมารำมวยระกะนักคุยกิมุงนัดติงกิบเซลคุดิงมักไอ้เนี่ยลอยนับปีกันนี่มาดูปุ่นมาเขาเครก็ถูกหรอไปชาโดคิดถึงทุนกับโอไอ้ทำมาเกสานรีบวารีดูมาฮักกิมันเนี่ยอันนี้นะตุมินาตารามีมันเนี่ยตุมบินาอีเจลากิวารีก็สานเย่ไอ้คุยตุมทินสิบูดรักกระบาดกระตัวระจ้าโลมันเนี่ยอาหารนะขังเดินเฮอดูดีตรงกับตาบ้ามันเดมาฮักนักฝนตะเขาคิดว่ามิงโดนุปีกิมิงนี่ตุมทินที่เขาคิดว่าดูขันจะลุระบดีลิลี่ผู้สองหนึ่งบุษพาวีกันน่าสู้อุรุยดะบะกาจินอามาดจังดูนะจุรุบจิงีมินิทอันนี้มุกเลยระกะเมสเซจเอลัดละเอลิลี่น่ะไปสาธารณปกิโอยรามีลิลี่น่ะกอลอมุกตอร์เอเฮกไปขัดปกตุมทินนะลิลี่ยาวเรไอช่วยกันสิงกันนี่คนนั่งกิไปสาเสสิงห์จะสุยานี่ให้ระกะไอเนี่ยฟอนตอร์เอเส
ꯅꯪꯉꯣꯟꯗ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯒꯦꯅ ꯇꯧꯔꯛꯄꯅꯦ. ꯍꯪꯉꯣ. ꯇꯣꯝꯊꯤꯟ, ꯅꯪꯅ ꯖꯦꯜꯗ ꯂꯩꯔꯤꯉꯩꯗ ꯅꯈꯣꯏꯒꯤ ꯃꯃꯥ ꯕꯕꯥꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯀꯣ? ꯂꯩꯀꯥꯏꯒꯤ ꯑꯃꯗꯤ ꯃꯔꯤ ꯃꯇꯥꯒꯤ ꯃꯤꯁꯤꯡꯅ ꯆꯤꯔꯣꯜ ꯇꯧꯅꯔꯝꯒꯗ꯭ꯔꯥ? ꯍꯤꯒꯥꯏ ꯋꯥ ꯉꯥꯡꯅꯕꯁꯨ ꯌꯥꯎꯔꯝꯒꯗ꯭ꯔꯥ? ꯑꯩꯕꯨ ꯂꯥꯟꯅꯗꯤ ꯂꯧꯒꯅꯨꯀꯣ. ꯑꯩꯗꯤ ꯍꯥꯟꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯝꯇ ꯈꯟꯖꯤꯜꯂꯨꯗꯕꯅꯦ. ꯅꯣꯏꯒꯤ ꯌꯨꯝꯗ ꯊꯣꯛꯄ ꯊꯧꯗꯣꯛꯇꯨꯒꯤ ꯍꯥꯏꯔꯒ ꯅꯪꯅ ꯐꯥꯎꯔꯝꯒꯗꯕ ꯃꯩꯆꯥꯛꯇꯣ ꯑꯩ ꯂꯣꯏꯅ ꯈꯪꯂꯛꯏ. ꯈꯟꯖꯤꯜꯂꯨꯕꯗ ꯑꯩꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ. ꯍꯣꯏ, ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯌꯥꯝꯅ ꯀꯞꯈꯤ. ꯏꯃꯥꯗꯤ ꯀꯞꯄ ꯍꯦꯟꯃꯟꯕꯗꯒꯤ ꯃꯃꯤꯠ ꯐꯥꯎꯕ ꯎꯔꯨꯗ꯭ꯔꯕꯅꯦ. ꯍꯧꯖꯤꯛꯄꯨꯗꯤ ꯐꯔꯦ, ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ. ꯃꯈꯣꯏ ꯑꯅꯤ ꯄꯩꯁꯥ ꯇꯣꯜꯂꯕꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯤꯌꯦ. ꯂꯩꯀꯥꯏꯒꯤ ꯑꯃꯁꯨꯡ ꯃꯔꯤ ꯃꯇꯥꯒꯤ ꯃꯤꯁꯤꯡꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯖꯁꯅꯨ. ꯑꯩ ꯀꯩꯝꯇ ꯈꯟꯗꯦꯗ ꯑꯗꯨꯗꯤ. ꯂꯤꯂꯤꯅ ꯌꯥꯝꯅ ꯇꯞꯅ, ꯑꯩꯅ ꯈꯟꯕꯗ ꯑꯩ ꯏꯁꯥꯃꯛ ꯂꯥꯛꯇꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯕꯅ ꯐꯗꯧ ꯃꯥꯜꯂꯦ. ꯂꯤꯂꯤ, ꯅꯪꯒꯤ ꯋꯥꯍꯩꯗꯨꯅ ꯑꯩ ꯄꯦꯜꯂꯦ. ꯂꯥꯜꯂꯦ ꯍꯥꯏꯕꯗꯨꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯅꯤꯌꯦ. ꯍꯣꯏ ꯐꯔꯦ, ꯑꯩ ꯊꯝꯃꯒꯦ. ꯕꯦꯡꯛꯇ ꯆꯠꯇꯨꯅ ꯄꯩꯁꯥꯗꯣ ꯑꯃꯨꯛꯇ ꯂꯧꯊꯣꯛꯂꯨꯈꯤꯒꯦ. ꯄꯩꯁꯥꯁꯦ ꯌꯥꯝ ꯊꯨꯅ ꯁꯤꯡꯈꯤꯕ ꯄꯥꯝꯃꯦ. ꯍꯣꯏ, ꯕꯥꯏ. ꯐꯣꯟꯗꯣ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯁꯤꯒꯔꯦꯠꯇꯨ ꯂꯪꯊꯣꯛꯈꯤ. ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ, ꯃꯃꯥ, ꯕꯕꯥ, ꯑꯩꯅ ꯍꯜꯂꯛꯂꯤꯁꯦ ꯃꯤꯒꯤ ꯑꯇꯣꯟꯕ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯤꯡꯗꯣꯛꯄ ꯂꯥꯛꯄꯅꯦ. ꯑꯩ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯇꯧꯔꯦ. ꯊꯥꯗ 15,000 ꯍꯦꯟꯅ ꯐꯪꯉꯦ. ꯁꯤꯁꯨ ꯈꯔ ꯂꯩꯔꯗꯤ ꯑꯃꯨꯛ ꯍꯦꯟꯒꯠꯂꯛꯀꯅꯤ ꯍꯥꯏꯔꯤꯕꯅꯦ. ꯑꯩ ꯍꯧꯖꯤꯛ ꯊꯥꯏꯂꯦꯟꯗꯒꯤ ꯍꯞꯇꯥ ꯑꯃꯒꯤ ꯍꯣꯂꯤꯗꯦ ꯂꯧꯔꯒ ꯂꯥꯛꯄꯅꯦ. ꯑꯩ ꯕꯦꯡꯛꯇ ꯆꯠꯂꯒ ꯄꯩꯁꯥ ꯑꯃꯨꯛꯇ ꯂꯧꯊꯣꯛꯂꯨꯈꯤꯒꯦ, ꯑꯗꯨꯒ ꯃꯤꯒꯤ ꯄꯩꯁꯥꯗꯨ ꯄꯤꯔꯝꯃꯒꯦ. ꯄꯩꯁꯥ ꯁꯤꯡꯂꯝꯂꯒ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯃꯄꯥꯟꯗ ꯂꯣꯏꯅ ꯂꯩꯔꯝꯃꯤ. ꯇꯣꯝꯊꯤꯟꯅ, ꯏꯅꯦꯍꯜ, ꯕꯕꯥꯅ ꯂꯧꯈꯤ ꯍꯥꯏꯕꯗꯣ 50,000 ꯅꯠꯇ꯭ꯔꯣ? ꯁꯦꯟꯗꯣꯏꯗꯤ ꯕꯦꯡꯛꯇꯒꯤ ꯑꯩꯈꯣꯏꯅ ꯍꯦꯟꯐꯝ ꯊꯣꯛꯑꯦ. 100ꯗ 5 ꯄꯥꯕꯤ ꯇꯧꯔꯁꯦ. ꯇꯣꯝꯊꯤꯟꯅ ꯐꯣꯟꯒꯤ ꯀꯥꯜꯀꯨꯂꯦꯇꯔꯗ ꯁꯦꯟꯗꯣꯏ ꯀꯌꯥ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯣꯠꯂꯤ. ꯃꯅꯦ ꯑꯍꯜꯅ, ꯅꯠꯇꯦ ꯇꯣꯝꯊꯤꯟ, ꯁꯦꯟꯗꯣꯏ ꯍꯥꯞꯄꯛꯀꯅꯣ. ꯑꯩꯅ ꯁꯦꯟꯗꯣꯏ ꯍꯥꯞꯄꯛꯑꯣꯅ ꯍꯥꯏꯈꯤꯕ ꯂꯩꯇꯦꯀꯣ. ꯑꯩꯈꯣই ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯠꯇꯅꯤ. ꯃꯅꯦꯇꯣꯟꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ. ꯆꯨꯝꯃꯦ ꯏꯆꯦꯅ ꯍꯥꯏꯔꯤꯕꯁꯦ. ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯦꯜ ꯄꯨꯅꯕꯗꯕꯨ ꯁꯦꯟꯗꯣꯏ ꯍꯥꯞꯅꯕ꯭ꯔꯣ? ꯇꯣꯝꯊꯤꯟꯗꯤ ꯁꯦꯟꯗꯣꯏ ꯍꯣꯠꯄ ꯂꯣꯏꯔꯦ. ꯃꯈꯣꯏꯅ ꯄꯤꯔꯛꯀꯅꯨ ꯍꯥꯏꯔꯕꯁꯨ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇꯗꯤ ꯑꯍꯦꯟꯕ ꯄꯩꯁꯥ ꯄꯥꯝꯃꯤ ꯍꯥꯏꯕ ꯈꯪꯉꯤ. ꯏꯅꯦ, ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯁꯦꯜ ꯇꯥꯟꯕ ꯌꯥꯝꯅ ꯋꯥꯔꯕꯅꯦ. ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗ ꯃꯇꯦꯡ ꯄꯥꯡꯂꯝꯂꯤꯕꯁꯦ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ. ꯇꯣꯝꯊꯤꯟꯒꯤ ꯃꯅꯦ ꯑꯍꯟꯒꯤ ꯕꯦꯡꯛꯀꯤ ꯗꯤꯇꯦꯜꯁ ꯂꯧꯔꯝꯃꯤ. ꯇꯣꯝꯊꯤꯟꯅ ꯁꯦꯟꯗꯣꯏꯒ ꯌꯥꯎꯅ ꯄꯨꯟꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯄꯗꯨꯗ ꯃꯅꯦ ꯍꯜꯗꯨ ꯌꯥꯝꯅ ꯍꯔꯥꯎꯏ. ꯇꯣꯝꯊꯤꯟꯒꯤ ꯃꯥꯃꯅ, ꯇꯣꯝꯊꯤꯟ, ꯅꯪꯒꯤ ꯁꯦꯟꯗꯣꯏꯁꯤ ꯌꯥꯝꯃꯜꯂꯤꯅꯦ. ꯃꯍꯥꯛꯀꯤ ꯄꯣꯀꯦꯠꯇꯒꯤ 500 ꯆꯞꯄꯤ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯇꯣꯝꯊꯤꯟꯗ ꯄꯤꯒꯦ ꯇꯧꯏ. ꯇꯣꯝꯊꯤꯟꯒꯤ ꯋꯥꯈꯜꯗ, ꯃꯈꯣꯏꯅ ꯄꯩꯁꯥ ꯄꯥꯏꯅ ꯄꯥꯏꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗ ꯄꯩꯁꯥ ꯊꯧꯕ ꯉꯝꯂꯤꯕꯅꯤꯀꯣ. ꯑꯩ ꯂꯧꯔꯣꯏ. ꯃꯇꯝꯗꯨꯗ ꯁꯦꯈꯔꯅ, ꯏꯕꯥꯏ, ꯄꯩꯁꯥ ꯄꯨꯔꯕꯗꯤ ꯁꯦꯟꯗꯣꯏ ꯄꯤꯕ ꯇꯥꯕꯅꯤ. ꯍꯟꯗꯣꯔꯛꯀꯅꯨ ꯏꯕꯥꯏ. ꯑꯩꯈꯣꯏꯗ ꯑꯇꯣꯟꯕ ꯁꯦꯜꯗꯨ ꯄꯤꯊꯣꯛꯂꯕꯁꯨ ꯅꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯥꯎꯕ ꯉꯝꯂꯣꯏꯌꯦ. ꯇꯣꯝꯊꯤꯟꯒꯤ ꯃꯃꯥꯅꯁꯨ, ꯇꯥꯗ, ꯁꯦꯟꯗꯣꯏꯗꯨ ꯍꯥꯞꯆꯤꯟꯕꯤꯔꯣ. ꯇꯥꯗꯒꯤ ꯂꯃꯟꯁꯨ ꯅꯆꯟꯅ ꯀꯥꯎꯖꯔꯣꯏ. ꯁꯦꯟꯗꯣꯏꯗꯨ ꯄꯤꯔꯛꯇ꯭ꯔꯦ. ꯃꯅꯦ ꯑꯅꯤꯗꯨꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯇꯣꯝꯊꯤꯟ ꯃꯇꯨꯝꯇ ꯄꯣꯛꯏ. ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯂꯥꯏꯔꯕ ꯑꯣꯏꯈꯤꯕꯅ ꯁꯦꯈꯔꯅ ꯑꯍꯦꯟꯕ ꯑꯉꯥꯡ ꯄꯥꯝꯈꯤꯗꯦ. ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯗꯨ ꯆꯍꯤ 50ꯃꯨꯛ ꯁꯨꯔꯦ. ꯌꯨꯝꯁꯨ ꯈꯔ ꯊꯦꯡꯅ ꯄꯥꯟꯈꯤ. ꯊꯕꯛ ꯌꯥꯝꯅ ꯁꯨꯕꯅ ꯃꯃꯥꯏ ꯃꯃꯤꯠ ꯃꯈꯣꯡ ꯃꯈꯨꯠ ꯈꯨꯏꯖꯤꯟꯕ ꯍꯧꯔꯦ. ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯗꯤ ꯊꯕꯛ ꯑꯃꯠꯇ ꯁꯨꯅꯤꯡꯗꯦ. ꯆꯥꯎꯈ꯭ꯔꯕ ꯍꯤꯡꯈꯣꯜꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯈꯛꯇꯅ ꯍꯣꯠꯅꯩ. ꯌꯨꯝꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗꯨ ꯆꯨ ꯌꯥꯝꯅ ꯊꯥꯏ. ꯃꯐꯝꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯁꯣꯔꯣꯛ ꯃꯅꯥꯛꯇꯁꯨ ꯃꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯂꯩ. ꯃꯗꯨꯗꯤ ꯁꯦꯡꯗꯣꯛꯇꯕꯒꯤ ꯌꯥꯝꯅ ꯁꯣꯡꯂꯦ. ꯇꯣꯝꯊꯤꯟꯅ, ꯕꯕꯥ, ꯍꯤꯡꯈꯣꯜ ꯁꯨꯔꯒ ꯋꯥꯅꯕꯅꯦ. ꯍꯧꯖꯤꯛꯇꯤ ꯄꯩꯁꯥ ꯇꯥꯟꯕꯁꯦ ꯍꯨꯃꯥꯡꯅ ꯇꯥꯟꯒꯗꯕ ꯅꯠꯇꯦ, ꯂꯧꯁꯤꯡꯅ ꯇꯥꯟꯒꯗꯕꯅꯦ. ꯍꯧꯖꯤꯛꯇꯤ ꯆꯨꯁꯨ ꯌꯥꯝꯅ ꯍꯣꯡꯂꯕꯅꯦ. ꯂꯣꯏꯅ ꯁꯤꯠꯄꯁꯨ ꯉꯝꯂꯔꯣꯏ. ꯁꯦꯈꯔꯅ, ꯍꯧꯖꯤꯛꯇꯤ ꯃꯤꯒꯤ ꯃꯔꯜ ꯇꯣꯟꯗ꯭ꯔꯕꯅꯤꯅ ꯏꯄꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ. ꯊꯕꯛ ꯁꯨꯕꯁꯤꯅ ꯏꯁꯥ ꯐꯅ ꯊꯝꯒꯗꯧꯔꯤꯕꯅꯤꯅꯦ. ꯇꯣꯝꯊꯤꯟ ꯑꯍꯟꯒꯤ ꯋꯥꯈꯜꯒ ꯃꯥꯟꯅꯕ ꯇꯟꯗꯨꯅ
ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯅ ꯃꯅꯨꯡꯗ ꯆꯥꯕ ꯆꯪꯈꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨ ꯑꯔꯤꯕ ꯌꯨꯝ ꯃꯈꯜ ꯑꯣꯏꯔꯕꯁꯨ ꯗꯣꯂꯥꯟ ꯁꯥꯏ꯫ ꯇꯣꯝꯊꯤꯟꯒꯤ ꯔꯨꯝꯗꯤ ꯃꯊꯛꯇ ꯑꯣꯏꯅ ꯂꯩꯕ ꯇꯥꯔꯦ꯫ ꯅꯨꯡꯗꯥꯡ ꯆꯥꯛ ꯇꯣꯛꯂꯒ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥ ꯃꯄꯥꯒ ꯄꯨꯟꯅ ꯕꯦꯜꯀꯣꯅꯤꯗ ꯐꯝꯃꯤ꯫ ꯊꯥꯕꯜꯒꯤ ꯃꯉꯥꯜꯅ ꯆꯤꯡꯈꯣꯡ ꯃꯌꯥꯗ ꯍꯧꯔꯤꯕ ꯖꯁꯃꯤꯟ ꯐ꯭ꯂꯥꯋꯔꯗꯒꯤ ꯊꯛꯇꯣꯔꯛꯄ ꯃꯉꯥꯜꯗꯨ ꯌꯥꯝꯅ ꯐꯖꯩ꯫ ꯃꯍꯥꯛꯅ ꯊꯥꯏꯂꯦꯟꯗ ꯎꯔꯛꯄ ꯐꯖꯔꯕ ꯁꯤꯅꯔꯤ ꯃꯌꯥꯝ ꯑꯃꯁꯨꯡ ꯊꯦꯡꯅꯔꯛꯄ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯄꯥꯎ ꯀꯌꯥ ꯃꯃꯥ ꯃꯄꯥꯗ ꯇꯝꯂꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ ꯕꯣꯏꯆꯥ ꯑꯃꯗꯤ ꯃꯍꯥꯛꯀ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯄꯨꯜꯂꯛꯄ ꯃꯃꯥꯟꯅꯕ ꯀꯌꯥ ꯎꯅꯕ ꯄꯥꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯤ ꯌꯨꯝꯗ ꯂꯩꯗꯨꯅ ꯃꯃꯥ ꯃꯄꯥꯒ ꯂꯣꯏꯅꯔꯤꯉꯩ ꯎꯅꯍꯧꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯃꯌꯥꯝꯗ ꯇꯣꯝꯊꯤꯟꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯆꯥꯎꯈ꯭ꯔꯕ ꯍꯤꯡꯈꯣꯜꯁꯦ ꯏꯃꯥꯒ ꯕꯕꯥꯒ ꯈꯛꯇꯅ ꯁꯨꯕ ꯉꯝꯂꯣꯏ꯫ ꯁꯦꯟꯅꯕ ꯉꯝꯗꯕꯗꯒꯤ ꯑꯋꯥꯡꯂꯣꯝꯒꯤ ꯍꯤꯡꯈꯣꯜꯗꯨꯁꯨ ꯂꯣꯏꯅ ꯁꯨꯡꯖꯤꯜꯂꯦ꯫ ꯂꯝꯂꯦꯟ ꯑꯣꯏꯅ ꯂꯩꯕꯒꯤ ꯃꯍꯨꯠ ꯍꯤꯡꯈꯣꯜ ꯂꯩꯇꯕ, ꯊꯕꯛ ꯁꯨꯅꯤꯡꯕ, ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯏꯃꯨꯡ ꯑꯃꯗ ꯁꯟꯗꯣꯛꯄꯤꯕꯅ ꯐꯒꯅꯤ꯫ ꯃꯗꯨꯅ ꯏꯃꯨꯡꯁꯤꯗꯁꯨ ꯀꯥꯟꯅꯕ ꯍꯦꯟꯒꯅꯤ." ꯃꯈꯣꯏꯁꯨ ꯇꯣꯝꯊꯤꯟꯅ ꯉꯥꯡꯕ ꯋꯥꯗꯨ ꯃꯨꯟꯅ ꯈꯟꯖꯤꯜꯂꯨꯔꯕꯗꯤ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯪꯉꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯇꯣꯝꯊꯤꯟ ꯃꯃꯥ ꯃꯄꯥꯒ ꯂꯣꯏꯅꯅ ꯁꯣꯔꯣꯛ ꯃꯅꯥꯛꯇ ꯂꯩꯕ ꯍꯤꯡꯈꯣꯜꯗꯨ ꯁꯦꯡꯗꯣꯛꯄ ꯂꯥꯛꯏ꯫ ꯇꯣꯝꯊꯤꯟꯗꯤ ꯊꯕꯛ ꯁꯨꯗꯕ ꯀꯨꯏꯔꯛꯄꯒꯤ ꯌꯥꯝꯅ ꯀꯨꯏꯅ ꯁꯨꯕ ꯉꯝꯗꯦ꯫ ꯄꯨꯡ 4 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯑꯁꯣꯡꯕ ꯃꯔꯛꯇꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯇꯣꯝꯊꯤꯟꯒꯤ ꯃꯀꯣꯛꯇ ꯁꯥꯇꯤꯟ ꯃꯥꯟꯕ ꯇꯨꯄꯤ ꯑꯃꯁꯨ ꯎꯞꯄꯤ꯫ ꯑꯁꯣꯡꯕ ꯃꯔꯛꯇꯒꯤ ꯂꯝꯕꯤꯗ ꯑꯋꯥꯡꯕꯤ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯎꯏ꯫ ꯃꯃꯥꯏꯗꯨ ꯅꯨꯃꯤꯠꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯦꯞꯄꯤ꯫ ꯃꯍꯥꯛꯅ ꯌꯦꯡꯕꯗ ꯃꯃꯥꯏꯗꯤ ꯎꯕ ꯐꯪꯗꯦ꯫ ꯇꯣꯝꯊꯤꯟꯅ ꯅꯨꯄꯤꯗꯨ ꯍꯥꯟꯅ ꯎꯈꯤꯕ ꯁꯛꯐꯝꯗꯤ ꯌꯥꯝꯅ ꯃꯥꯜꯂꯤ꯫ ꯇꯣꯝꯊꯤꯟꯅ ꯅꯨꯄꯤꯗꯨ ꯃꯁꯛ ꯌꯥꯝꯅ ꯈꯪꯅꯤꯡꯕꯅ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯅꯨꯄꯤꯗꯨ ꯋꯥꯏꯠ ꯆꯤꯐꯣꯟꯒꯤ ꯐꯨꯔꯤꯠ ꯂꯤꯠꯂꯤ, ꯑꯃꯨꯕ ꯑꯁꯥꯡꯕ ꯁ꯭ꯀꯔꯠ ꯁꯦꯠꯂꯤ, ꯋꯥꯏꯠ ꯁ꯭ꯇ꯭ꯔꯦꯄꯤ ꯐ꯭ꯂꯦꯠ ꯇꯣꯡꯏ, ꯅꯪꯒꯜꯗ ꯑꯣꯔꯦꯟꯖ ꯃꯆꯨꯒꯤ ꯕꯦꯒ ꯑꯃ ꯌꯥꯜꯂꯤ꯫ ꯃꯅꯥꯛꯇ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯌꯥꯎꯕ ꯑꯆꯧꯕ ꯕꯦꯒ ꯑꯃꯁꯨ ꯂꯩ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯏꯗꯨ ꯅꯥꯛꯆꯦꯞꯇꯒꯤ ꯎꯕ ꯉꯝꯂꯦ꯫ ꯃꯀꯣꯛ ꯃꯄꯥꯗ ꯅꯨꯃꯤꯠ ꯂꯩꯕꯅ ꯃꯃꯤꯠꯇꯨ ꯊꯛꯀꯠꯄꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯉꯝꯗꯦ꯫ ꯇꯣꯝꯊꯤꯟꯅ ꯆꯦꯜꯂꯛꯄꯗꯨ ꯎꯕꯗ ꯅꯨꯄꯤꯗꯨꯅ "ꯇꯣꯝꯊꯤꯟ" ꯍꯥꯏꯅ ꯀꯧꯔꯛꯏ꯫ ꯅꯨꯄꯤꯗꯨ ꯂꯤꯂꯤ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯀꯨꯝꯅ ꯂꯪꯅ ꯐꯖꯩ꯫ ꯅꯨꯃꯤꯠ 2 ꯁꯨꯔꯕꯣꯏ ꯈꯜꯂꯨꯏ꯫ ꯃꯁꯝꯗꯨ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯅ ꯌꯩꯕꯗ ꯍꯥꯏꯂꯥꯏꯠ ꯄꯤꯕꯗꯨ ꯌꯥꯝꯅ ꯐꯖꯩ꯫ ꯇꯣꯝꯊꯤꯟ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯂꯨꯔꯦ ꯍꯥꯏꯕ ꯈꯪꯉꯤ꯫ ꯎꯔꯤꯕꯗꯨ ꯃꯤꯇ꯭ꯔꯪꯂ ꯍꯥꯏꯅ ꯃꯈꯨꯠꯇꯨꯅ ꯃꯃꯤꯠꯇ ꯅꯣꯏꯗꯨꯅ ꯆꯦꯜꯂꯛꯂꯤ꯫ ꯃꯤꯀꯨꯞꯇꯨꯗꯗꯤ ꯂꯤꯂꯤꯒꯤ ꯑꯁꯦꯡꯕ ꯃꯤꯅꯣꯛꯇꯨ ꯎꯕ ꯐꯪꯂꯦ꯫ ꯃꯃꯥꯡꯗ ꯅꯣꯛꯈꯤꯕ ꯃꯌꯥꯝꯗꯨꯗꯤ ꯁꯥꯁꯤꯟꯅꯕ ꯉꯥꯛꯇꯅꯤ꯫ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯄꯗ ꯂꯤꯂꯤꯅ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ "ꯍꯥꯏ!" ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯑꯉꯥꯡ ꯑꯍꯜ ꯄꯨꯝꯕꯅ ꯃꯉꯣꯟꯗ ꯌꯦꯡꯉꯝꯗꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯁ꯭ꯀꯨꯜꯒꯤ ꯁꯨꯇꯤ ꯊꯥꯔꯛꯄꯒꯤ ꯃꯇꯝ ꯑꯣꯏꯕꯒ ꯁꯥꯏꯀꯜ ꯊꯧꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯊꯧꯔꯤꯉꯩꯗ ꯇꯨꯁꯤꯟꯕꯁꯨ ꯌꯥꯎꯏ꯫ ꯑꯉꯥꯡ ꯃꯆꯥ ꯈꯔꯗꯤ ꯂꯤꯂꯤꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯁꯨ ꯈꯨꯅꯤꯡ ꯀꯥꯡꯈꯠꯇꯨꯅ ꯂꯤꯂꯤꯗ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯂꯤꯂꯤꯅ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥ ꯃꯄꯥꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ, "ꯑꯁꯤꯕꯨ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯝꯒꯗ꯭ꯔꯅꯦ? ꯃꯁꯛꯇꯤ ꯑꯗꯨꯝ ꯃꯥꯟꯅꯩ꯫ ꯈꯔꯗꯤ ꯑꯍꯜ ꯑꯣꯏꯔꯕꯖꯥꯠꯅꯤ." ꯇꯣꯝꯊꯤꯟꯒꯤ ꯋꯥꯈꯜꯗ, "ꯉꯔꯥꯡ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯅꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯌꯥꯝ ꯃꯥꯡꯗ ꯑꯃꯨꯛ ꯍꯥꯏꯔꯛꯂꯗꯤ ꯆꯠꯂꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯀꯨꯝꯍꯩ ꯌꯦꯡꯕꯗꯧꯅ ꯌꯦꯡꯅꯔꯛꯑꯅꯤ." ꯂꯤꯂꯤꯅ ꯋꯥ ꯉꯥꯡꯗ꯭ꯔꯤꯉꯩꯗ ꯌꯥꯝꯅ ꯊꯨꯅ ꯇꯣꯝꯊꯤꯟꯅ, "ꯂꯤꯂꯤ, ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯅꯪꯗꯤ ꯑꯦꯗ꯭ꯔꯦꯁꯁꯦ ꯃꯇꯧ ꯀꯔꯝꯅ ꯈꯪꯉꯤꯅꯣ?" ꯂꯤꯂꯤꯅ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯗꯨ ꯁꯥꯏ ꯍꯥꯏꯅ ꯃꯃꯥꯏꯗꯨ ꯃꯈꯨꯠꯅ ꯈꯜꯂꯤ꯫ "ꯍꯥꯏꯗꯣꯛꯑꯦ꯫ ꯑꯗꯣ ꯑꯩꯅ ꯁꯤꯗ ꯂꯥꯛꯄꯁꯦ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯌꯦꯠꯄ꯭ꯔꯣ?" "ꯌꯦꯠꯂꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ." ꯇꯣꯝꯊꯤꯟꯅ ꯃꯍꯥꯛꯅ ꯎꯞꯂꯤꯕ ꯕꯦꯝꯕꯨꯒꯤ ꯇꯨꯄꯤꯗꯨ ꯂꯤꯂꯤꯗ ꯄꯤ꯫ "ꯁꯤ ꯎꯞꯁꯤꯜꯂꯣ, ꯃꯥꯏꯗꯣ ꯅꯨꯡꯁꯥ ꯌꯥꯝ ꯐꯨꯍꯟꯒꯅꯣ." ꯂꯤꯂꯤꯅ ꯁꯦꯠꯂꯤꯕ ꯐ꯭ꯔꯦꯁ ꯑꯥꯎꯠꯐꯤꯠꯇꯨꯒ ꯇꯨꯄꯤꯗꯨꯒ ꯌꯥꯝꯅ ꯆꯥꯟꯅꯗꯦ꯫ ꯇꯣꯝꯊꯤꯟꯒꯤ ꯃꯥꯏꯊꯣꯡꯗꯨ ꯎꯔꯒ ꯂꯤꯂꯤꯅ, "ꯑꯩꯅ ꯁꯤ ꯎꯞꯄꯁꯦ ꯌꯥꯝ ꯊꯤꯔꯕꯣ?" ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝꯗꯨ ꯅꯣꯛꯏ꯫ ꯑꯉꯥꯡ ꯑꯃꯗꯤ ꯂꯤꯂꯤꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤꯟꯗꯨꯅ ꯂꯤꯂꯤꯗ ꯄꯥꯛꯊꯔꯒ ꯌꯦꯡꯉꯤ꯫ ꯇꯣꯝꯊꯤꯟꯅ, "ꯊꯤꯗꯤꯌꯦ, ꯌꯥꯝ ꯐꯖꯩ" ꯍꯥꯏꯔꯒ ꯑꯉꯥꯡꯁꯤꯡꯗꯨ ꯆꯠꯂꯨ ꯍꯥꯏꯅ ꯃꯈꯨꯠꯅ ꯏꯟꯊꯣꯛꯏ꯫ ꯂꯤꯂꯤꯅ,
ꯑꯁꯤꯗ ꯂꯩꯔꯤꯁꯦ ꯅꯪꯒꯤ ꯄꯦꯔꯦꯟꯁ ꯂꯥ? ꯃꯥꯅꯦ, ꯃꯈꯣꯏ ꯂꯤꯂꯤꯅ ꯃꯀꯣꯛꯇꯨ ꯈꯔ ꯅꯣꯟꯊꯗꯨꯅ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥ ꯃꯄꯥꯗ ꯈꯨꯔꯨꯝꯃꯤ꯫ ꯍꯦꯂꯣ ꯑꯪꯀꯜ, ꯑꯟꯇꯤ, ꯑꯩꯒꯤ ꯃꯤꯡ ꯂꯤꯂꯤ꯫ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥꯗꯨ ꯉꯛꯅ ꯇꯨꯡꯗ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯗ ꯃꯈꯣꯏꯗ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯑꯣ, ꯍꯦꯂꯣ ꯍꯦꯂꯣ꯫ ꯁꯦꯈꯔꯅ ꯌꯥꯝꯅ ꯕꯦꯕꯥꯔ ꯂꯩꯅ ꯃꯀꯣꯛꯇꯨ ꯈꯔ ꯅꯣꯟꯊꯩ꯫ ꯂꯤꯂꯤꯅ, ꯑꯪꯀꯜ, ꯅꯨꯡꯁꯥꯁꯦ ꯌꯥꯝꯅ ꯁꯥꯏꯌꯦ, ꯊꯕꯛ ꯁꯨꯕꯗꯣ ꯋꯥꯗ꯭ꯔꯣ? ꯂꯤꯂꯤꯒꯤ ꯃꯈꯣꯜꯗꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯁ꯭ꯋꯤꯠ ꯑꯣꯏ꯫ ꯍꯥꯟꯅ ꯎꯔꯛꯇ꯭ꯔꯤꯕ ꯁꯤꯟ ꯃꯈꯜ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯂꯥꯜꯂꯨꯕꯒꯤ ꯅꯨꯡꯁꯤꯅꯕ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤ꯫ ꯁꯦꯈꯔꯅ, ꯋꯥꯗꯦꯗ ꯋꯥꯗꯦꯗ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯣꯔꯣꯛꯇ ꯀꯥꯈꯠꯂꯛꯏ꯫ ꯃꯣꯠꯂꯤꯕꯗꯨ ꯐꯖꯗꯦ ꯍꯥꯏꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯨꯗ ꯇꯩꯁꯤꯜꯂꯤ꯫ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥꯗꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯟꯕꯅꯤ꯫ ꯃꯤꯅ ꯋꯥꯍꯪ ꯑꯃ ꯍꯪꯕꯗ ꯃꯍꯥꯛꯅ ꯄꯥꯎꯈꯨꯝ 10 ꯈꯨꯝꯕꯅꯤ꯫ ꯂꯤꯂꯤꯒꯤ ꯃꯃꯥꯡꯗꯗꯤ ꯋꯥꯍꯩ ꯑꯃꯠꯇ ꯐꯣꯡꯗꯣꯛꯄ ꯉꯝꯗꯦ꯫ ꯅꯔꯚꯁ ꯆꯠꯇꯨꯅ ꯂꯩ꯫ ꯃꯇꯝꯗꯨꯗ ꯂꯩꯀꯥꯏꯗꯨꯗ ꯄꯥꯎ ꯇꯝꯕ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ ꯂꯤꯂꯤꯗ ꯌꯦꯡꯉꯤ꯫ ꯅꯣꯛꯂꯒ, ꯇꯣꯝꯊꯤꯟ, ꯅꯨꯄꯤꯁꯤꯕꯨ ꯅꯪꯒꯤ ꯒꯔꯜꯐ꯭ꯔꯦꯟꯂꯣ? ꯅꯠꯇꯦꯗ, ꯏꯃꯥꯟꯅꯕꯤꯅꯦ, ꯊꯕꯛ ꯇꯧꯃꯤꯟꯅꯕ꯫ ꯂꯤꯂꯤꯁꯨ ꯅꯨꯄꯤꯗꯨꯗ ꯃꯀꯣꯛ ꯅꯣꯟꯊꯗꯨꯅ ꯕꯦꯕꯥꯔ ꯎꯠꯂꯤ꯫ ꯅꯨꯄꯤꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ, ꯂꯤꯂꯤ, ꯃꯐꯝꯁꯦ ꯃꯅꯤꯄꯨꯔꯅꯦ, ꯊꯥꯏꯂꯦꯟ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯀꯣꯛ ꯅꯣꯟꯊꯗ꯭ꯔꯁꯨ ꯑꯗꯨꯝ ꯍꯥꯏꯌꯣ꯫ ꯃꯄꯥꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ, ꯕꯕꯥ, ꯅꯈꯣꯏ ꯍꯥꯟꯅ ꯌꯨꯝꯗ ꯆꯠꯂꯝꯃꯣ꯫ ꯍꯣꯏ ꯍꯣꯏ, ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯤ ꯀꯩ ꯆꯥꯁꯦ ꯍꯥꯏꯕꯅꯣ? ꯌꯦꯟ ꯑꯃꯒ ꯉꯥꯅꯨ ꯃꯀꯣꯛ ꯑꯁꯥꯡꯕꯤꯗꯣ ꯑꯗꯨꯒ ꯊꯣꯡꯉꯁꯦ꯫ ꯁꯦꯈꯔꯅ, ꯕꯦꯃꯥ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯜꯂꯝꯃꯒꯦꯀꯣ꯫ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯣꯝꯊꯤꯟꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯣ꯫ ꯂꯤꯂꯤꯅ, ꯑꯪꯀꯜ, ꯃꯅꯥ ꯃꯁꯤꯡ ꯑꯣꯏꯅ ꯆꯥꯔꯁꯨ ꯌꯥꯏꯌꯦ, ꯑꯩꯗꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯩꯅꯩꯌꯦ꯫ ꯇꯣꯝꯊꯤꯟꯅ ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯆꯠꯂꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯏ꯫ ꯃꯄꯥꯗꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯆꯠꯈꯤ꯫ ꯃꯃꯥꯗꯨꯁꯨ, ꯌꯥꯝꯅ ꯊꯦꯡꯅ ꯍꯜꯂꯛꯀꯅꯨꯀꯣ, ꯂꯥꯛꯅꯕ ꯇꯧꯔꯣ꯫ ꯂꯤꯂꯤꯅ, ꯇꯣꯝꯊꯤꯟ, ꯄꯩꯁꯥ ꯇꯤꯡꯅꯕꯅꯦ, ꯑꯃꯍꯦꯛꯇ ꯊꯣꯡꯉꯝꯃꯣ ꯍꯥꯏꯈꯨꯑꯣ꯫ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯅꯦ, ꯍꯤꯟꯁꯥꯡ ꯍꯥꯎꯅ ꯄꯤꯖꯗ꯭ꯔꯗꯤ ꯑꯩꯕꯨ ꯀꯝꯄꯦꯅꯤꯗ ꯊꯕꯛ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯑꯗꯤ ꯀꯝꯗꯧꯕ? ꯍꯥꯎꯅ ꯄꯤꯖꯔꯗꯤ ꯅꯪꯅꯁꯨ ꯇꯣꯂꯣꯞ ꯍꯦꯟꯀꯠꯂꯛꯑꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯅꯁꯨ ꯌꯨꯝꯗ ꯄꯩꯁꯥ ꯃꯌꯥꯝ ꯊꯥꯕ ꯌꯥꯔꯅꯤ꯫ ꯂꯤꯂꯤ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯏ꯫ ꯇꯣꯝꯊꯤꯟꯅ ꯂꯤꯂꯤꯒꯤ ꯕꯦꯒ ꯑꯆꯧꯕꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯂꯤꯂꯤ, ꯅꯪ ꯋꯥꯔꯝꯃꯅꯤ, ꯅꯪꯅ ꯌꯥꯜꯂꯤꯕ ꯕꯦꯒꯇꯣ ꯑꯩ ꯌꯥꯟꯕꯤꯔꯛꯑꯒꯦ꯫ ꯂꯤꯂꯤꯅ, ꯑꯗꯨꯗꯪ ꯄꯥꯏꯔꯛꯑꯣ, ꯁꯤꯗꯤ ꯍꯩ ꯈꯔꯗꯒꯤ ꯍꯦꯟꯅ ꯌꯥꯎꯗꯦ, ꯑꯩ ꯑꯗꯨꯝ ꯌꯥꯜꯂꯛꯑꯒꯦ꯫ ꯃꯈꯣꯏ ꯑꯅꯤ ꯐꯤꯜꯗ ꯁꯥꯠꯂꯤꯕ ꯖꯁꯃꯤꯟ ꯃꯌꯥꯝꯗꯨ ꯌꯦꯡꯂꯒ ꯍꯜꯂꯛꯏ꯫ ꯂꯝꯕꯤꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯆꯍꯤ 12 ꯁꯨꯔꯕ ꯈꯔꯅ, ꯀꯥ ꯇꯣꯝꯊꯤꯟꯁꯦ, ꯅꯍꯥꯟꯈꯩ ꯎꯗ꯭ꯔꯤꯁꯦ ꯅꯨꯄꯤ ꯊꯤꯕ ꯆꯠꯂꯤꯕ ꯑꯣꯏꯔꯦ, ꯉꯁꯤꯗꯤ ꯂꯨꯍꯣꯡꯗꯣꯔꯦ, ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯑꯃ ꯇꯧꯁꯦ꯫ ꯂꯤꯂꯤꯗꯤ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯃꯃꯥꯏꯗꯨ ꯏꯀꯥꯏꯕꯅ ꯅꯣꯟꯊꯔꯒ ꯆꯠꯂꯤ꯫ ꯂꯤꯂꯤꯒꯤ ꯃꯃꯥꯏ ꯉꯥꯡꯕꯗꯨ ꯎꯔꯒ ꯇꯣꯝꯊꯤꯟꯅ ꯑꯉꯥꯡꯁꯤꯡꯗꯨ ꯇꯥꯜꯂꯤ꯫ ꯃꯈꯣꯏꯗꯤ ꯆꯦꯜꯂꯕꯁꯨ ꯑꯃꯨꯛ ꯃꯅꯤꯡ ꯍꯜꯂꯛꯇꯨꯅ ꯂꯛꯅꯕ ꯂꯦꯞꯇꯦ꯫ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄꯗ ꯁꯦꯈꯔ ꯁꯥꯏꯀꯜ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯇꯣꯝꯊꯤꯟ, ꯅꯈꯣꯏꯒꯤ ꯌꯨꯝꯁꯤꯗꯤ ꯑꯔꯤꯕ ꯑꯣꯏꯔꯕꯁꯨ ꯂꯩꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯗꯣꯏ ꯃꯥꯜꯂꯦ꯫ ꯅꯨꯡꯉꯥꯏꯕꯅꯦ꯫ ꯅꯪ ꯍꯥꯟꯅ ꯁꯤꯒꯨꯝꯕ ꯆꯤꯡꯌꯥꯗ ꯂꯩꯕ ꯃꯐꯝꯁꯦ ꯆꯠꯈ꯭ꯔꯕ? ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯃꯨꯛꯇꯪꯗꯤ ꯆꯠꯈ꯭ꯔꯦ꯫ ꯑꯩꯅ ꯆꯠꯈꯤꯕꯗꯨꯗꯤ ꯇꯨꯔꯤꯁ ꯚꯤꯂꯦꯖꯅꯦ, ꯅꯈꯣꯏꯒꯤꯁꯤꯒ ꯃꯥꯟꯅꯗꯦ꯫ ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯇꯥꯎꯟ ꯑꯃꯅꯦ, ꯇꯨꯔꯤꯁ ꯚꯤꯂꯦꯖꯀꯗꯤ ꯆꯥꯡꯗꯝꯅꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯃꯐꯝꯁꯤꯅ ꯐꯖꯕ ꯌꯥꯝꯅ ꯍꯦꯜꯂꯦ ꯍꯥꯏꯕꯅꯤ꯫ ꯃꯐꯝꯁꯤꯗ ꯍꯧꯔꯤꯕ ꯖꯁꯃꯤꯟ ꯐ꯭ꯂꯥꯋꯔ ꯃꯌꯥꯝꯁꯦ ꯌꯥꯝꯅ ꯐꯖꯩ꯫ ꯑꯩꯗꯤ ꯅꯣꯏ ꯁ꯭ꯋꯥꯏꯗ ꯌꯨꯝ ꯑꯃ ꯁꯥꯔꯒ ꯑꯗꯨꯝ ꯂꯩꯅꯤꯡꯉꯤ꯫ ꯇꯣꯝꯊꯤꯟꯒꯤ ꯋꯥꯈꯜꯗ, ꯑꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯁꯤꯁꯨ꯫ ꯂꯤꯂꯤ, ꯍꯧꯖꯤꯛꯇꯤ ꯃꯇꯝꯁꯦ ꯈꯤꯇꯪ ꯋꯥꯠꯂꯤ, ꯖꯨꯂꯥꯏꯒꯨꯝꯕꯗ ꯑꯣꯏꯔꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯒꯗꯕꯅꯤ꯫ ꯍꯌꯦꯡ ꯀꯣꯟꯅ ꯑꯩ ꯃꯐꯝꯁꯤꯗ ꯑꯃꯨꯛꯀ ꯂꯥꯛꯈꯤꯅꯤ, ꯑꯗꯨꯗꯗꯤ ꯅꯪꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤꯀꯣ? ꯍꯣꯏ, ꯕꯤꯖꯤꯅꯦꯁꯀꯤ ꯑꯣꯏꯔꯕꯗꯤ ꯑꯩꯗꯤ ꯅꯪꯒꯤ ꯃꯇꯨꯡ ꯑꯗꯨꯝ ꯏꯟꯒꯅꯤꯌꯦ꯫ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯂꯤꯂꯤꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯇꯣꯝꯊꯤꯟꯅ, ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯅꯌꯨꯝꯅꯤ ꯈꯜꯂꯨꯀꯣ, ꯍꯧꯈ꯭ꯔꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯀꯥꯎꯊꯣꯛꯑꯣ꯫ ꯃꯈꯣꯏ ꯑꯅꯤꯅ ꯏꯃꯨꯡꯗ ꯆꯪꯕꯗ ꯂꯤꯂꯤꯅ ꯂꯩꯅꯕꯅꯤ ꯍꯥꯏꯅ ꯀꯥ ꯑꯃ ꯁꯦꯝ ꯁꯥꯔꯒ ꯊꯝꯂꯝꯃꯤ꯫ ꯐꯃꯨꯡꯁꯨ ꯑꯅꯥꯟꯕ ꯊꯥꯗꯨꯅ
ꯑꯍꯟꯕ ꯃꯣꯝꯄꯥꯛ ꯐꯤꯗꯛꯁꯨ ꯊꯥꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥ ꯃꯄꯥ ꯃꯅꯦ ꯑꯅꯤꯗꯨꯅ ꯂꯤꯂꯤꯕꯨ ꯇꯣꯝꯊꯤꯟꯒꯤ ꯒꯔꯜꯐ꯭ꯔꯦꯟꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯅꯦ ꯑꯍꯟꯅ ꯅꯨꯄꯤꯁꯦ ꯆꯤꯡꯂꯦꯝꯅ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ꯫ ꯇꯣꯝꯊꯤꯟꯗ ꯃꯁꯥꯅ ꯌꯥꯔꯒ ꯂꯥꯛꯏꯖꯥꯠꯂꯣ? ꯇꯤꯚꯤꯗ ꯎꯕ ꯐꯤꯂꯝ ꯁ꯭ꯇꯥꯔꯗꯒꯤ ꯇꯥꯗꯦ ꯍꯥꯏꯕ? ꯌꯦꯡꯕꯗꯁꯨ ꯄꯩꯁꯥ ꯄꯥꯏꯕ ꯃꯆꯥ ꯃꯁꯨ ꯌꯥꯝꯅ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏꯗꯒ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯅꯤꯗ꯫ ꯇꯣꯝꯊꯤꯟꯗꯤ ꯃꯈꯣꯏꯅ ꯈꯜꯂꯝꯒꯗꯕ ꯋꯥꯈꯜ ꯄꯨꯝꯕ ꯈꯪꯉꯤ꯫ ꯍꯔꯥꯎꯔꯝꯒꯗ꯭ꯔꯥ ꯁꯥꯎꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ, ꯃꯅꯦ ꯑꯅꯤꯗꯨ ꯍꯦꯟꯖꯥꯡ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯕ ꯆꯪꯈ꯭ꯔꯦ꯫ ꯂꯤꯂꯤꯕꯨ ꯁꯣꯐꯥꯗ ꯐꯝꯍꯜꯂꯤ꯫ ꯇꯣꯝꯊꯤꯟꯅ ꯃꯃꯥꯗ ꯂꯤꯂꯤꯕꯨ ꯃꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯏꯃꯥ, ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯂꯤꯂꯤ, ꯑꯩꯅ ꯃꯥꯒꯤ ꯑꯦꯁꯤꯁꯇꯦꯟꯅꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯗꯨꯗꯤ ꯂꯤꯂꯤꯒꯤ ꯐꯖꯕꯗ ꯉꯥꯎꯔꯤꯉꯩ ꯃꯆꯥꯅ ꯍꯥꯏꯔꯤꯕꯗꯨ ꯃꯨꯟꯅ ꯇꯥꯁꯤꯟꯗꯦ꯫ ꯍꯣꯏꯅꯦ, ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯖꯁꯅꯨ꯫ ꯏꯃꯥ, ꯑꯩꯅ ꯍꯥꯏꯁꯦ ꯃꯨꯟꯅ ꯑꯝꯇ ꯇꯥꯈꯨꯑꯣ꯫ ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯅꯠꯇꯦ, ꯑꯩꯒꯤ ꯕꯣꯁꯅꯦ ꯍꯥꯏꯕ꯫ ꯅꯪꯅ ꯈꯜꯂꯤꯗꯣ ꯑꯣꯟꯅꯔꯦ ꯍꯥꯏꯕ꯫ ꯍꯥ?